Thamoigi Leinaga diabetes ka Leinaba Mari. Ngasigi health tips si miyamna kanay khanbiragari sunju soidna miyam share tawbiramo video sibo. Thamoigi Leina nabagi sang adugi matung ina layong khetnaba yai. Kanagumba miyoi kharadadi layong amata ulaktabusu yawi. Toina thengnaganba layong khara makhada piri. Thabaki saru mapagi manungda pressure leiba ipha phajinba natragana naba amadi layong sing asi khut ngaksam natragana nangalomda yokshilakpa yai. Ningsa sa ningsamang samnadaba sokthaba kok ngawba natragana haksang sonthaba asina singmane. Diabetes naba miyoi amana thamoigi laina digi ngakthokpada mateng pangnabagidamak heart ta kanaba piba atai kanaba singi marakta cholesterol amadi blood pressure hantanbada mateng pangma ngamba diet chanaba honagadabane. Asiguma chinjak sing asigi khudam oina palangsagumba asangba mana panba mana masing ayingba isingi nga khudam oina salmon amadi sardines, almond, pecan amadi atai nutsing, whole grain amadi oat asina singbasing panbayai. Sabagi sang hantagadaba chinjak singi manungda sodium, sini, trans fat amadi saturated fat sing yauri. Grocery digi pot chay leiba natragana restaurant da saba thakba matamda fat yamna yaudaba oina khanaba honagadabane. Center for Disease Control and Prevention gi report matung ina cardiovascular disease na naraga sibigi sangasi diabetes nadaba miyoi singdagi diabetes naba miyoi singdana sada humdra yamna heli hairi. Kumza English singani ga taraga tareta satakhiba study amagi matung ina type 2 diabetes naba miyoi singi sada kuntraga ni thoi di thamoigi lainana nai hairi. American Heart Association gi matung ina masai sei humpuga mangagi matakta leiba diabetes naba miyoi singi sada humpuga nipan rom di makhal ama natragana amagi thamoigi laina naraga si hairi. Masai sai humpuga mangagi makhada laiba diabetes naba miyoi singsu heart attack, stroke amadi kidney gi laina na narakpa yabagi risks yamna wangi. Diabetes naraba miyoi singna thamoigi laina naraktanabagi damak tawbu yaba kaya lai. Masigi damak diabetes naba miyoi singna control manage tawgodabani haina National Institute of Diabetes and Digestive and Kidney Diseases na recommend tawri. Control adudi A1C test, blood pressure, cholesterol amadi smoking ni. A1C test, A1C hairiba blood test asigi mateng na hokiba tha ahumgi oina isagi blood glucose level khangngami. Diabetes naba miyoi ayambagi oina result adu sada taret ki makhara laigadabani. Blood pressure, diabetes naba miyoi masagi blood pressure gi adu 140 by 90 mm aisigi makhada thamnaba pandam thamgadabani. Cholesterol, ida LDL phawba cholesterol gisang ka hena yawban utong singbu phujin hali isagi cholesterol level kayada thamgadabano haibigi matangna doctor ga tanagadabani. Smoking, diabetes naba madi maikhu sizinaba ani asi paraga utong singbu khujin hali. Maikhu sizinaba toklabadi thamoigi lainagi risks hanthalapka loinana heart attack, stroke amadi atopa haksel gi oiba khudong thiba kayagi risks hanthanba ngami. Diabetes naba miyoi singda thamoigi lainagi layeng. Diabetes amasung thamoigi laina punna naba miyoi singna masi oiba sinjak chanaba amadi sang naina haksang sajel tawnaba recommend tawbagi mathakta thamoigi laina adubu layeng nabagi damak doctor na hidak langthaksing prescribe torakpa yai. Thamoigi laina gi damak over the counter hidak sing sizinadringai gi mamangda doctor da tanagadabane. Over the counter hidak kharadi diabetes ki hidak langthaksinga interact tawba yai natragana hidak aduda sini amadi atopa carbohydrate na singba blood sugar level da akaiba thokhanba yaba potlam sing yauramba yai. Thengnaba yaba atopa cardiovascular complications sing. Diabetes naba miyoi amada thamoigi laina naraga layeng thoktrabadi heart fail oiba, heart attack amadi stroke na singba khodong thiningai oiba complications sing tholakpa yai. Heart attack, diabetes na maram oiraga utong sing mang takhanbadagi heart ki muscle gi saruk singna marang kaina phangdrabadi heart attack torakpa yai. Heart attack tokhraba matungda heart fail oirakpa yabagi khodong thiba ase diabetes naba miyoi singna nadaba miyoi singdagi sang yamna wangba heli. Stroke, diabetes naba miyoi singi ida sinigi sang hena yawba maramna kushilak utong sing adu phujin kiduna brain da yawba ngamhande masina stroke tohali. Diabetes naba miyoi singna nadaba miyoi singdagi stroke tawba yabagi sang saruk 1.5 heli. Heart fail oiba,
Diabetes naba miyoising heart fail oiba yabagi risk yamna wangi masi heart na haksang da I marang kaina kapthokpa ngambagi pangal hantarakpadagini. Heart fail oiba haibasi diabetes ki khwaidigi sathiba cardiovascular complications singi manungda amani. Diabetes ka thamoy gi laina ga lainaba mari adu mayek sengna khanglabanina khudongthiba sing tholaktanaba isana hotnabagi matam oire. Yariba makai masi oiba chinjak chaba haksang khingna leiba amade blood pressure, blood sugar amasung cholesterol gi sang sana thamnaba hek ngamliba makai hotnagadabani. Diabetes bu narabadi thamoy gi laina na singba atopa laina singsu nagadabani haiba laite. Isagi punsi mahing hongdoktuna amadi doctor gi poktak induna haksang phaba punsi amada lenabagi matik mayai mipung khudimakta lairibani haina so akhangai singna share tawbire aduga mayam bsigi health tips si kanai khalagadi sungai suduna miyam mipung khudimakta share tawbiyo. Thank you.